Hello mayam, channel sing mayam puna mapu ai channel to taram nursery mayam si su blog ama pu duna la ai blog se ngasi se kari oi de no adum mayam ni ngasi adum si se ayu angan badani ko se no se yam kan do ba sure adum kari wali to ba adum mayam na adum ni ngasi mayam ama na ngasi halak to se kamai tau de no khangde sadi phajana hai do e no se yong ai lak pa dei ngasi smaina nong churi se chubudi chugi ba hinga da budi chuba do ngasi di ayuk to oina yam kanna chure aloi bidani churi mana ai pure tu bi bage phi kanna kahaga sem ai fritura happy ne ado isi map ka se mana katinga tamja ponte da matom ta dum haija bani magi idea ta utana se asem sulai sem su tu bi dori kam kan kak to be khang di sem de kak loiram kai ma ju hai de na se chandon ma chu cream color na te chandon ma chu ne ba lei hau ma chu na tra lấy hao mà chuối tuyên embroidery cái sẽ giờ này sẽ chặt đi xí ngà sẽ xí rồi cái tàu lấy làm những tên kia đấy thì bút than này vậy bút thai rồi cái nó hai bên này xí ngà sẽ mà rung sẽ chăn ngày mà phải tàu rồi lấy làm cái cụ tụi nó bác khăn sẽ tôm mì xíu này mày ya thì hi được này mà bác khăn phà là côi với hay là vấn đề nè chỉ vì vậy mà khun cái lấy này nè mà khung đã mà mang mà khung đã mà khun cái lấy này sẽ chỉ là bây giờ mà đây nè mày ya hi được này tụi mì dâu này xít na là lần click lần giờ mà khung mà chả cái gì sang ngang ấy một bữa lùi đấy mà tụi mì cứ tụm dâu mà mashakse tapi iya mashakse mình nghe mấy mashakse nga chaga dro ha oi thik to sa kare nga chaga dro hane ai pa ai le la se jeng se kya phajana sang trong sang ngai garas mamang si ga pham mi no yong cái nó đang đùa tao bị đùa bộ hả à tôi phầm mâm rồi năng gì ô lâu 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 ô lâu mà má lâu lâu sao nữa sao tốt lệ đồ ô lâu xe không chỉ nào mà chú yêu rồi Smaina kana sana rai mayam haibiro mungkin da ha tum da ba matung smaina sa ba se kuire sa da jone mashakse ubada tin da rai ba ba se mu tin ta rồi tôi kana yau bi ke haokhre as ai di yaad re mage na pak pi na kupi se yong ne yanam se ma pa I ba phajari ba mung se oda na pak pi mandra me phajari ba adoma pan su khara sara me adoma pan se pun ba do en thara e paknam tau ge ngasi su mamang da mu su tau na cha khare na han ge uyen do ha pa ga asi muk tau rani paknam se ai này yam na len dere pamu dana phajaman ba se mamang da lai lo khat ka da ba su le aduna lai la khat ka da ba gi oina jo ga thamme khatang le laga ji paknam tau tha dro mani nung thang li irom ba ga paknang ngam ma chi tau ra sa na The next day.
ꯁꯒꯣꯜꯁꯦꯟꯅꯤꯅ ꯃꯃꯥ ꯍꯣꯏꯗꯤ ꯁꯒꯣꯜꯁꯦꯟꯗ ꯅꯤꯔꯥꯃꯤꯁ ꯆꯥꯏꯗꯨꯅ ꯆꯅꯥ ꯇꯪꯈꯥꯏ ꯑꯣꯏꯅ ꯊꯣꯡꯉꯦ ꯐꯖꯕ꯭ꯔꯥ ꯃꯁꯛꯁꯦ ꯍꯩꯔꯤꯕꯣꯞꯅꯤꯁꯤꯅ ꯆꯅꯥ ꯇꯪꯈꯥꯏ ꯈꯔ ꯌꯥꯝ ꯊꯣꯡꯖꯜꯂꯦ ꯍꯣꯔꯦꯟ ꯆꯥꯕꯤꯖ ꯍꯣꯏꯒꯤ ꯑꯩꯈꯣꯏ ꯁꯅꯥꯊꯣꯏꯕꯤ ꯑꯕꯨꯡ ꯍꯣꯏꯒꯤ ꯃꯄꯨ ꯃꯟꯗꯣꯁꯥ ꯍꯣꯏ ꯂꯥꯛꯑꯦ ꯃꯅꯤꯄꯨꯔꯗꯒꯤ ꯃꯣꯏ ꯇꯟꯒ ꯇꯧꯔꯒ ꯄꯤꯖꯒꯦ ꯅꯨꯡꯊꯤꯟꯗ ꯀꯇꯛ ꯀꯇꯛ ꯂꯥꯎꯅ ꯊꯣꯡꯉꯦ ꯍꯥꯎꯗ꯭ꯔꯣ ꯅꯤꯔꯥꯃꯤꯁ ꯃꯦꯠꯄꯅꯤ ꯌꯣꯡꯆꯥꯛ ꯃꯃꯥꯅ ꯌꯣꯡꯆꯥꯛ ꯑꯇꯦꯛꯄ ꯑꯣꯏꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯈꯣꯠꯇꯣꯛꯑꯒ ꯀꯪꯍꯜꯂ ꯊꯝꯍꯧꯕꯗꯣ ꯑꯗꯨꯒ ꯀꯪꯂꯥꯌꯦꯟꯒ ꯑꯂꯨꯒ ꯇꯧꯔꯒ ꯅꯤꯔꯥꯃꯤꯁ ꯃꯦꯠꯄ ꯑꯃ ꯈꯔ ꯀꯥꯝꯃꯅꯤ ꯁ꯭ꯀ꯭ꯋꯥꯁ ꯗꯁꯀꯨꯁꯅꯤ ꯆꯝꯐꯨꯠ ꯑꯃ ꯀꯥꯝꯃꯅꯤ ꯑꯗꯒꯤ ꯁꯤꯗꯅ ꯆꯅꯥꯒ ꯀꯣꯂꯤ ꯍꯋꯥꯏꯒ ꯁ꯭ꯀ꯭ꯋꯥꯁꯀ ꯗꯁꯀꯨꯁꯒ ꯇꯧꯔꯒ ꯉꯧꯕ ꯀꯥꯡꯉꯧ ꯑꯃ ꯁꯤꯁꯦ ꯍꯥꯞꯄꯦ ꯁꯤꯅ ꯄꯄꯥꯒꯤ ꯇꯤꯐꯤꯟꯒꯤ ꯑꯣꯐꯤꯁꯀꯤ ꯇꯟꯅꯅꯤꯈꯛ ꯍꯥꯞꯄꯦ ꯑꯗꯒꯤ ꯕꯖꯥꯔꯗꯨꯒ ꯍꯥꯞꯄꯦ ꯇꯟꯒꯁꯦꯅ ꯆꯅꯥ ꯇꯪꯈꯥꯏ ꯊꯣꯡꯕꯅꯤ ꯆꯅꯥ ꯍꯋꯥꯏꯗꯣ ꯁꯥꯅ ꯍꯧꯔꯒꯦ ꯁꯤ ꯍꯥꯟ ꯆꯥꯈꯠꯂꯨ ꯍꯥꯎꯋꯦ ꯇꯟꯗꯣ ꯊꯣꯠꯄ꯭ꯔꯣ ꯑꯩꯈꯣꯏ ꯕꯣꯕꯣꯛ ꯃꯆꯥꯅꯤ ꯁꯤꯅ ꯑꯩꯈꯣꯏ ꯁꯅꯥꯊꯣꯏꯕꯤ ꯍꯣꯏꯒꯤ ꯕꯣꯕꯣꯛ ꯃꯅꯤꯄꯨꯔꯒꯤ ꯕꯣꯕꯣꯛ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥꯒꯤꯅꯦ ꯃꯥꯝꯌꯥꯏꯒꯤ ꯕꯣꯕꯣꯛꯅꯤ ꯑꯗ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥꯒꯤ ꯕꯦꯟꯊꯧ ꯇꯥꯔꯦ ꯃꯥꯁꯨ ꯆꯥꯔꯤ ꯇꯟ ꯃꯥꯁꯨ ꯆꯥꯛ ꯂꯥꯝꯃꯅꯤ ꯀꯨꯏꯔꯦ ꯍꯧꯒꯠꯄ ꯁꯪꯒꯣꯝ ꯈꯛꯇꯪ ꯆꯥꯔꯒ ꯂꯩꯔꯤ ꯆꯥꯔꯤ ꯒꯨꯞ ꯇꯧꯔ ꯊꯝꯃꯝ ꯒꯨꯞ ꯇꯧꯔ ꯊꯝꯃꯝ ꯆꯥꯔꯣꯏ ꯍꯋꯥꯏꯒ ꯃꯣꯔꯣꯛ ꯊꯥꯛꯇꯦ ꯉꯝꯃꯣꯏ ꯃꯥ ꯆꯥꯔꯣꯏ ꯉꯥꯇꯅꯤ ꯃꯥꯅ ꯍꯥꯏꯁꯦ ꯉꯥ ꯍꯥꯏꯔꯕꯅꯦ ꯂꯝꯍꯦꯟ ꯂꯩꯔꯝꯃꯁꯨꯅꯦ ꯉꯥ ꯆꯥꯎꯁꯤ ꯂꯥꯎ ꯍꯥꯏ ꯇꯨꯃꯤꯟ ꯆꯪꯉꯛꯑꯅꯤ ꯉꯥ ꯆꯥꯗꯣꯏꯕ ꯉꯥꯅꯦ ꯃꯇꯨꯝ 2-3ꯒ ꯆꯥꯏ ꯏꯆꯥ ꯅꯨꯄꯥꯒꯤ ꯁꯨꯃꯨꯛ ꯆꯥꯎꯕ ꯑꯃ ꯆꯥꯕ ꯂꯣꯏꯁꯜꯂꯛꯑꯦ ꯃꯆꯦ ꯈꯛꯇꯪ ꯍꯥꯎꯕꯤ ꯍꯥꯎꯕꯤ ꯁꯦ ꯍꯥꯎꯕꯤ ꯁꯤ ꯃꯈꯨꯠꯅ ꯄꯥꯏꯔꯣ ꯁꯦ ꯄꯥꯏꯔꯣ ꯆꯥꯔꯣ ꯍꯥꯎꯕ ꯇꯟꯁꯦ ꯃꯥ ꯌꯥꯝ ꯍꯧꯖꯅ ꯆꯥꯖꯔꯤꯀꯣ ꯍꯥꯎꯌꯦ ꯃꯥꯏ ꯄꯤꯃ ꯍꯥꯎꯕꯅꯦ ꯃꯥꯃꯣꯅ ꯂꯩꯕꯤꯕ ꯈꯪꯒꯥꯎ ꯐꯨꯔꯤꯠ ꯄꯨꯡꯃꯥꯏ ꯈꯪꯒꯥꯎꯒ ꯁꯦꯠꯊꯩ ꯏꯆꯥꯗꯤ ꯄꯛꯆꯔꯕ ꯌꯦꯡꯉꯦ ꯁꯦ ꯃꯃꯥꯗ ꯑꯣꯟꯊꯣꯔꯛꯑꯣ ꯑꯝꯇ ꯌꯦꯡꯉꯦ ꯃꯃꯥ ꯑꯣꯟꯊꯣꯔꯛꯑꯣ ꯐꯖꯔꯕꯣ ꯅꯪ ꯄꯥꯝꯃꯕꯣ ꯄꯥꯝꯃꯕꯣ ꯍꯥꯏꯅꯦ ꯄꯥꯝꯃꯕ ꯍꯥꯏꯔꯒ ꯃꯥꯅ ꯀꯟꯅ ꯍꯣꯠꯅꯔꯤꯁꯦ ꯑꯃꯨꯛ ꯂꯥꯝꯗꯒꯤ ꯈꯣꯠꯇꯒꯤ ꯑꯗꯨꯝ ꯃꯃꯥꯒꯤꯅꯤ ꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯁꯤꯒ ꯑꯝꯇ ꯂꯦꯞꯄꯨꯁꯦ ꯁꯣꯝꯗ ꯑꯝꯇ ꯂꯦꯞꯄꯨꯁꯦ ꯆꯠꯂꯣ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦꯁꯦ ꯃꯃꯥꯗ ꯌꯦꯡꯉꯧꯅꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯆꯣ ꯑꯃꯨꯕ ꯕ꯭ꯂꯦꯛ ꯀꯂꯔ ꯈꯪꯒꯥꯎ ꯁꯤꯃꯨꯛ ꯁꯦꯠꯂꯁꯤꯀꯣ ꯁꯤꯃꯨꯛ ꯁꯦꯠꯂꯁꯤ ꯁꯤꯃꯨꯛ ꯁꯦꯠꯄꯤꯔꯒꯦ ꯎꯔꯤꯕ ꯂꯤꯂꯥ ꯃꯅꯤꯡ ꯑꯣꯟꯊꯣꯛꯅꯒ ꯂꯥꯛꯏ ꯃꯃꯥꯡ ꯑꯣꯟꯊꯣꯔꯛꯑꯣ ꯁꯦ ꯆꯥꯎꯔꯦ ꯈꯔ ꯆꯍꯤ 9-10 ꯈꯪꯒꯥꯎꯅꯤ ꯁꯤꯅ ꯑꯁ ꯄꯣꯀꯦꯠꯇꯒ ꯃꯈꯨꯠꯒ ꯅꯝꯁꯜꯍꯟꯗꯅ ꯑꯃꯁꯨ ꯄꯣꯀꯦꯠ ꯌꯥꯎꯕꯅꯤ ꯑꯃꯁꯨ ꯅꯝꯃꯣ ꯑꯁꯣꯝꯗꯁꯨ ꯁꯤꯗꯁꯨ ꯌꯥꯎꯕꯅꯤ ꯁꯣꯝꯗꯁꯨ ꯌꯥꯎꯕꯅꯤ ꯄꯣꯀꯦꯠꯇꯣ ꯊꯥꯒꯤ ꯉꯥꯇꯦꯟ ꯑꯣꯏꯅ ꯊꯣꯡꯗꯣꯔꯦ ꯃꯤ ꯂꯤꯛꯄꯅꯤꯅ ꯉꯥꯇꯦꯟꯁꯦ ꯇꯧꯔꯒ ꯊꯣꯡꯉꯅꯤ ꯕꯖꯥ ꯆꯥꯕꯅꯗꯤ ꯍꯥꯎꯕꯅꯤꯀꯣ ꯉꯥꯇꯦꯟꯁꯦ ꯊꯣꯡꯕꯁꯨ ꯑꯗꯨꯝ ꯍꯥꯎꯕꯅꯤ ꯅꯨꯡꯊꯥꯡꯒꯤ ꯁꯦ ꯇꯥꯔꯦ ꯄꯄꯥꯁꯨ ꯉꯥ ꯂꯩꯁꯜꯂꯛꯄ꯭ꯔꯥ ꯈꯪꯗꯦ ꯉꯥ ꯂꯩꯔꯛꯀꯅꯤꯗꯤ ꯍꯥꯏꯔꯛꯏ ꯐꯣꯟ ꯇꯧꯕꯗ ꯉꯥ ꯂꯩꯔꯛꯀꯅꯦꯅ ꯍꯥꯏꯔꯛꯑꯦꯕ ꯍꯌꯦꯡ ꯑꯩꯈꯣꯏ ꯆꯠꯇꯣꯏꯅꯤꯅ ꯍꯥꯏꯅ ꯑꯗꯣ ꯉꯥꯇꯦꯟꯁꯦ ꯊꯣꯡꯒꯠꯂꯦ ꯉꯥ ꯀꯔꯤꯃꯨꯛ ꯂꯩꯔꯛꯇꯣꯏꯕ ꯈꯪꯗ꯭ꯔꯤ ꯉꯥꯇꯦꯟꯒꯤ ꯃꯆꯜꯁꯦ ꯉꯧꯕ ꯍꯧꯒꯠꯂꯦ ꯇꯣꯃꯦꯇꯣꯒ ꯑꯂꯨꯒ ꯃꯅꯤꯟꯅ ꯇꯣꯃꯦꯇꯣꯒ ꯑꯂꯨꯒ ꯇꯣꯃꯦꯇꯣꯒ ꯀꯥꯔꯣꯠ ꯈꯛꯇꯪ ꯍꯥꯞꯄꯦ ꯃꯃꯥꯗꯣ ꯑꯂꯨ ꯆꯥꯗꯦ ꯑꯗꯨꯅ ꯀꯥꯔꯣꯠ ꯈꯛꯇꯪ ꯑꯃ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯇꯧꯔꯒ ꯃꯆꯜ ꯅꯥꯀꯨꯞꯄꯤꯅ ꯊꯥꯎ ꯌꯩꯔꯤꯅꯤꯀꯣ ꯑꯗꯨꯅ ꯃꯅꯝ ꯅꯨꯡꯁꯤꯕꯗ ꯂꯣꯏꯔꯦ ꯁꯦ ꯇꯧꯔꯒ ꯊꯣꯡꯗꯔꯅꯤ ꯏꯟꯖꯥꯡꯁꯦ ꯁꯤꯗꯗꯤ ꯃꯃꯥ ꯍꯣꯏꯗꯤ ꯆꯥꯏꯗꯤ ꯃꯣꯔꯣꯛꯁꯨ ꯈꯔ ꯆꯞꯅꯞ ꯇꯧꯅ ꯆꯥꯏꯌꯦꯕ ꯑꯗꯨꯅ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯖꯅ ꯁꯧꯒꯠꯂꯛꯑꯦ ꯉꯥ ꯊꯥꯗꯖꯔꯒꯦ ꯃꯅꯤꯟꯁꯤꯅꯁꯨꯅꯦ ꯐꯖꯅ ꯀꯥꯈꯠꯂꯦ
ꯏꯆꯥꯅꯨꯄꯥꯅꯤ ꯃꯈꯥꯗ ꯁꯧꯔꯒ ꯑꯗꯨꯝ ꯃꯔꯥꯏꯅꯅꯦ ꯁꯝꯅꯔꯤꯁꯤꯡꯁꯦ ꯂꯣꯏ ꯀꯦꯟꯖꯈ꯭ꯔꯅꯤ ꯐꯖꯅ ꯁꯧꯍꯜꯂꯒꯦ ꯑꯗꯨꯒ ꯌꯥꯔꯛꯑꯅꯤ